mayam punung pu sanji saramana taram noksari movie story Manipuri ngasi mupudun laksari pa film asigi maming Madam Geetarani Telugu londa masibu ratchasi haiduna su maming tholi masi 2019 gi July da release tawkhiba thriller drama category gi Telugu movie mani masina phangkiba rating singdi IMDb da 10 manung da 7.4 gi rating phangi Google users na 77% gi like pirama film mani movie sigi director Syed Gautam Raj writer su Syed Gautam Raj noi adugo producer na SR Prakash Babu amadi SR Prabhu noi maroi ba saktam langni singdi film sigi main protagonist principal Geetarani gi saktam da Jyotika Susila gi saktam da Purnima Bhaigaraj Syam gi saktam da Kamalesh aduga film sigi main antagonist Ramalingam gi saktam da Haris Peradi Pare mayam ay huzik film sigi wari liba huzerege aina haibada soikiba lankiba madi si thobu yaw matam da mayam ngak piu haibo apam thamjeri Hello friends, IPL की दमक तदी India's most trusted platform मा इन पुदुन लाक्सरी ममिंग लेरबा celebrity Sunny Leone अमरी Quinton de Kook न फाव present तोरी बनी मफम से sanction बिना मके दमक तमयाम सु सेम साबिरो होजे एक IPL ले sanction लसी जिली मदी बेट जिली हरबे एप सिंग सदा नुंगारिबा स्पेन की गेम सिंग यावरी बनी मसली के iPhone अमदी IPL सिंग बमाई पाक यारी बनी बेट जिली हरबे सना दोम बुचाउन प्राइसिंग फंगन पकी तंजा पीरी बनी आइबडी Yamaha bike Realme mobile Apple watch TV अमदी मसली की हेन बके आमा RIS 88 हरबे की promo code CC नदुना बेट जिली sign up tawbiragadi welcome bonus ki senpham soidana phangdigani adom join hack tawbuga 888 ki senpham su phangdigani deposit amadi withdraw tawsu automatic like re phone pay google pay amadi bank transfer ki khutang di am line tawbu yari bani bet jili gi damte facebook te review ma pibiragadi 150 rupees ki senpham soidana phangdigani aduga friends sing da refer tawbiragana 1000 rupees ki senpham soidana phangdigani aduna comment pi thok cheri links sanction biduna bet jili there is start ocean biro aduga 888 rupees bonus ki senpham su phangbiu movies ki ahu busin maktada government school ma ulai School is the Tamli Bangang Singama Panda Pamduna, Makoi below Bulak and the Naidun Laban. Adugadi Mapams the Makoi below Bulak, you see, Tata Trakamani. Angang Sing Sugari Matak the Kakanabagidam the High. School is Ozanupa Matolotuna, Angang Sing Sumatak the Kakala Nabagidam the Pan Sutari. Mapams the Angang Sing Sulo Bulak, was sing see Gangster Nakani. Matosuna, Angang Sing Simatang Truck Simatak the Kakalan. Gangster Upasna was asked the Hairi, Kamdori, Nungairiwara, Nakogi Vice Principal Adun Kamdori. Was Asina, Punamagi Ipari Hankumi. Gangster sin makatari handak ti angang masing suyan hengalai masi ai khoi gyam na haraw ngai ojasin khumi angang amamam da lupa yang khayang di hengalan masi makhoi gi mama mapa gi oibati man matang gi da soidin hengalan gi haidun gangster sin khumi ojasina ai gi su khanbi duna paisa khara hengalan biu hairale nas da gangster sina angang amamam da lupa chani chani piri bani madudagi nangi saru khara khaidok chau masi haiduna angang sing sigi mamal loina paisa sing spisile mayam da bhap tana bahai jaram gi angang sing sibu puri wasi mind sing da thabak su hanna bagi damak puri bani Tanjas to Ozanu Pam since Laga Angang Sing Sakadai the Puri Hidden Sauji Lagle. Pashalori Bozashin Kumlai, Madi school is the no black Bozani, and then Maram Kang the Vading Angeriwan. And who was asking us Hatter Sing Sipshington Body, at the Bugangson who passed Secretary Mau Pire in Brigimala by the Ture. Turi was asked the young Luang book, Kajai the Tadrum at the Kaklo Hidden in Katre. Was asking Amukas Hokulak to Angang Sing Sakadai the Puri Hidden Sauji Lapagi, Genson who passed Amukas Mamai Tazin Rupukre. Sumatogi Hositi was anu pass you pilatana, Mamita P. Irachi and Rangang Sings the young Manatan Karishu Pai Matalatre. Matosuna, Karisu Kanja Bangang Sings would track the Hapkatun Pudun as a tray. Tractungs the Angang Sings the Yamna Haraunus Launari Bunny. Asum Utpagalina, Flamsigi title Loriva, Madam Geetarani had was shown Tokun Ulale. Matangi Sindana, passenger Puba Samatori Vasule. Manungs the only Vinupi and Heidi, I know pumps the luxury was see a Sanu Pibu, government school there and Mission Tonabagidamutani. Asuna harap the bus as the hour musing and Gapgalon among one loin junction. Aduga Nupi and Hairi, Nangu, Mopamsiki government school is not the top school of the later. Aduga bus as Simanunda Geetarani had been piece suitongi one. Mayamasi Momoto, and the hungry bohangs the Masungak Pauriwan. Masimatunda Putur had Mopamsi Oduna, bus the Gikum Taraga, Otomatung Lalivan. Auto drivers na Hairi, Mapamsiki government school is the admission to Wulak when I have Sitavada, Mayam Pamtoy. Maramdi, Madugi school to the Ngayon Pam Amagapankami. School to Mapum Kudimakta Amot than a pig tanbani. Aduga Langbizato Sunako and Isipo Hayata Wani. School to the Tamiba Angsina, Dharma Jad Biakim the Makoima selling highlight and a supunavani. School to the light that Piri was asking the Su Makoimakogi Yum Dona Kusia Sida Dumlainamani. Hoi the Wugidi, government school sing a Hibasimaktabu, Matosuna Matanata Shade. Tobudu Mapam Sigi school is now, Pate Haribo government school Punamatiki Hena Patavani. Satra sing the Apama Himasing Panganabagi school Hibasil Kalibanatro. Tobudu Mapam still a school is the Taman Batarbadi, Sangsar still a Pataba Kudimakia Hinabido Anganga to Shu Kragani. A Koigilam Dam put who had Mapam still a government school is the tiny Nungizuki Matam the Labor Piva Madu Chapman Rivani.
asumna auto driver sina hairak liba sing sibu Geetarani amadi masanupi bu admission tawna bagi dam talak liba nupi makhoi ani na suwa ma set am tangang de tuina ta dun leiban driver sina hairai aina ngasai digi magul phongdok tun thagali ba school du tu hojik ti yaurale hoje Geetarani na auto di kumtha dun yang ko matamda government higher secondary sibu magi min wang de leiri si ure adubu maming thari ba si mutun leiri ba si sumana ui auto driver sina makatarai aina ngasai digi aduk phajana haijari ba si da bhawba na khoi gi na sama phams de admission tawhon ge hari baro adubu Geetarani na no phet tawbu na tana wa ma ta khumde masda auto driver sina o phare sanction biro hauji kan ni matam sidi free da bautak piru gi kana balai tabani masyaram nago auto thawdur ma hakjat kre hauji Geetarani na school gi akoi bisda yeng dun sangsilali school gate manak nang na pan dukan ma phamni bis su ui satra nupa masa sing na dukan sida sangsilaga churup leiri bis su mana ui tektha dun leiri ba school gi gate si su mana ui fencing wang mudagi amora kai sing campus manung da hunjilak bis su mana ui kitchen room gi yum thak segai dun leiri bis su ui thong thak pada si naga da batu sing sibu phibam thina thamni bis su ui satra sing na gate sang la kui bhota kin thara ba fencing ka dun sang leiri bis su ui school si campus manung si atuki mati kami leiri ba satra sing sibu kana mata ngang bi na ba laitana magi kusi da chong phan dun sanari ba sing su ui uniform ning thina phajana setri ba su ui aduga Geetarani ni yeng thoki matamda ojanu pi sing na ka manung da pham dun leiri ba si ui aduga ojanu pi man hairi masigi angang sing sibu lairik tak la kari bu kana ga da banu matau sumna Geetarani ni mathang sangsilaktuna classroom mapa yauksilakuna thongnau de yenglakpada ka manung sta leiriba satra singsina aduki batik langduna sanaraga leiriba si ui aduga makhoi gi mamang da oja su leiribani tobudu madi nakong di earphone hapsinduna phone yengdun leiribani makhuta chai pai dun table de thinduna hairi nakhoi myam si langman khre lang da bida tumin sanaba yadro masi hairaga ma makhata na phone yengdun leiri masibu Geetarani ni thongnau de gi uribani masigi matung da bana kamagi mapa yauksilak matam da su manung sta leiriba satra singsina magi khata lairing na singba segai na duna makhoi masel tha duna sana duna leiram liba su ure masi uda Geetarani singak pud loirabani masigi matung da bana kamagi mapa yauksilak matam da ojanu pi madi magi satra singda yamna gyan ta na lairik tak pi duna leiram liba su ure mafam sta leiriba ojanu pi sigi maming na Susila kawi ma khaktang di school sta leiriba satra singbu thamoi sengna lairik tak pi bo oja haibu du oire masi uda Geetarani na mabu nok phet tawdunu yengjari masigi matungda Geetarani na principal gi room gi maiki dem sangsilakli makoi gi mamangda oja ani tholai amana hairi aidi dukan gi thabak yam si lawi mafam sta ina lakli basi sign tawna na bagi damaktani hojikti sign tawrabani na ai mu chatle asuna lupasna sachri basi Geetarani na munni yengdun lehuri bani masigi matungda Geetarani na office room da sangsilakle tanjas da oja nupi madi mobile da rangoli game sanadun leiri Geetarani na mabu kawri basi thausa na tade haiphet yenglamnaga yamna usita mong da isai ngangduna makhata na rangoli game sanadun leikhe Geetarani na hangli school is the morning assemble tawdabra mafam sta leiribo ojanu pi sing maming sim mamata kawi mana khonjel kan khana hairei nang kari pamano Geetarani khumi ai angang asigi admission tawna na bagidam talakpani mamata na saun khumnai horen vice principal na laklu matung da bangon da receive law matung matung de admission form pi gadaban headmaster gi ka ori base thonglon nun leiribo si ui masda macha admission tawna na bagidam talaklu nu pi sna hairei school asigi oina principal leitaba mali lahutunu mamtana hoi chumi school asigi principal leite kasi manung degi na khoi yam thuna thokro adugo mapan do na ngairo natrabadi vice principal la ga ingon ngang la dore asuna khonda thina serak degi Geetarani amadi nupi si mapan na thorale hojek Geetarani na koi bisda dum yengi class tawringi matam sida su school gi chhatra sing si fencing mathak ta pham nun leiri basi ui aduga ka manung dana oja nupi sing si keba khara mobile phone do wadi sana duna leiba khara tawri sing si man loin uri bani Geetarani na vice principal lak pangai dun leikhlak basi kui khalale pana kuina ngairam matung da hojek school ki vice principal ori banu pasi gari masa ma thodun lakle oja nupi na ha ma thol liba sibu mana whistle khongdina sulagnari mana he on thorok pada Geetarani ga mayok narure masdi mana shaurap na hairei nangbu karano ai gi lambi ste lep laga ingon yengdun leiri budu kari gino ai gi lambi dagi yam thuna handokro asumna khonjel wang selam na ma ka manung singsin kre tabudu bu Geetarani di wa ma selam ngang lamangona munni yengdun lehui mamtana kauduna hairei ai khoi gi vice principal ori ba sar hari sari budu mahagi aduna lawari sanuru ro haidun kausilale mastagi Geetarani khoi su manung sangsilale harisna yamna usita mongdi yenga hairei karino mafam sida kai do bulakno angang sibu admission tawna na bagi damta lakpani haiduna Geetarani na khumi harisna hairei session hokibadi tha amarom phakre aduga na khoina hujik ta lakliba karamba class ta tamgadabano Geetarani na class 6 ta tamgadabani hain khumi masdigi harisna sema sera mata kari gumma idunu pisilakle Geetarani na lokhatunu yenglubadadi admission tawbagi fee si lupa lising ani ga changa haiduna iramle masi uda Geetarani na government school gi admission fee di lupa chani kunthra khakta lawani adugu matau karama lupa lising ani ga changa lawgadoribani masda harisna noktuna karigumba private school da admission tawbu taragadi lupa lakh ama pigadoribani adugu mafamsta na khoin lakliba su session hokra matung tha ma chontharagani maramanduna madugi paisa do ayam manatte mafamsta ngang sibu admission tawhon ge haragadi madugi senpham madu pi badabani natragadi upay leite school asdagi chat pikro mastigi Geetarani mangonda sauna munni yengdun leram naga hairai nangdi madugi chawkri du da phambagi matik chaba mi sunatte
ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯀꯅꯥꯅ ꯑꯣꯖꯥ ꯑꯣꯏꯍꯜꯂꯝꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯍꯔꯤꯁꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯒꯨꯝꯕ ꯑꯃꯅ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯃꯤꯁꯛ ꯂꯩꯁꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯏ ꯎꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯂꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯐꯖꯅ ꯉꯥꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯍꯔꯤꯁꯅ ꯈꯨꯝꯂꯛꯏ ꯑꯣ ꯃꯐꯝꯁꯤꯗ ꯅꯪꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯍꯜꯂꯔꯣꯏ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯧꯍꯜꯂꯨꯔꯣ ꯑꯗꯨꯒ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡꯁꯤꯕꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯁꯨ ꯃꯤꯡ ꯆꯟꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯆꯦ ꯏꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝ ꯊꯤꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯊꯣꯛꯂꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯦꯜ ꯈꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯌꯣꯠꯆꯩꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯉꯛꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯠꯂꯛꯂꯦ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯇꯨꯅ ꯕꯦꯜ ꯈꯤꯡꯂꯤꯕꯁꯤ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯍꯠꯇꯨꯅ ꯆꯩꯔꯤ ꯑꯗꯨꯕꯨ ꯒꯤꯇꯥꯔꯥꯅꯤꯅꯗꯤ ꯕꯦꯜ ꯈꯤꯡꯂꯤꯕꯁꯤ ꯇꯣꯛꯇꯦ ꯍꯔꯤꯁꯅ ꯃꯉꯣꯟꯗ ꯂꯥꯎꯗꯨꯅ ꯆꯩꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯝꯇꯥꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯆꯦ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯑꯗꯨꯒ ꯃꯥꯅ ꯉꯛꯇꯨꯅ ꯒꯤꯇꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯒꯤꯇꯥꯔꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯒꯤꯇꯥꯔꯥꯅꯤꯅ ꯕꯦꯜ ꯑꯁꯤ ꯈꯤꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯑꯦꯁꯦꯝꯕꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯍꯟꯈ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯦꯁꯦꯝꯕꯜ ꯇꯧꯕ ꯍꯥꯏꯕꯗꯨ ꯈꯪꯂꯛꯇ꯭ꯔꯕꯅꯤꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯦ ꯃꯃꯥꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯦꯞꯂꯤ ꯍꯥꯏꯕ ꯈꯪꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯨrum ꯋꯥ ꯉꯥꯡꯅꯕ ꯑꯃꯗꯤ ꯂꯦꯡ ꯑꯣꯠꯄ ꯍꯥꯏ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯦ ꯃꯁꯤꯕꯨ ꯒꯤꯇꯥꯔꯥꯅꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯒꯤꯇꯥꯔꯥꯅꯤ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯑꯩꯅꯤ ꯍꯌꯦꯡꯗꯒꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯀꯗꯕꯅꯤ ꯄꯨꯡ 9:05 ꯍꯦꯛ ꯇꯥꯕꯒ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯣꯟꯁꯤꯟꯒꯅꯤ ꯁꯥꯇ꯭ꯔ ꯑꯃꯠꯇꯅ ꯐꯦꯟꯁꯤꯡ ꯀꯥꯜꯂꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯌꯨꯅꯤꯐꯣꯔꯝ ꯁꯨꯅ ꯁꯦꯠꯂꯛꯀꯗꯕꯅꯤ ꯕꯦꯜ ꯈꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯇ ꯌꯧꯕ ꯉꯝꯗꯕ ꯑꯣꯖꯥꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯇꯤꯁ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯝꯇꯥꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯇꯤꯁ 3 ꯐꯪꯈ꯭ꯔꯕ ꯑꯣꯖꯥꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯁꯄꯦꯟ ꯆꯠꯀꯅꯤ ꯔꯦꯖꯤꯁꯇꯥꯔꯗ ꯁꯥꯏꯟ ꯈꯛ ꯇꯧꯔꯝꯂꯒ ꯀ꯭ꯂꯥꯁꯇꯗꯤ ꯆꯪꯗꯕ ꯑꯣꯖꯥꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟꯁꯨ ꯆꯠꯊꯒꯅꯤ ꯑꯣꯖꯥꯗꯨꯒꯤ ꯃꯊꯛꯇ ꯁꯁꯄꯦꯟꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ ꯄꯤꯇꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯅ ꯍꯥꯏꯔꯤ ꯍꯥꯟꯅ ꯋꯥꯏ ꯁꯪꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯂꯔꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯒꯨꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯦ ꯁꯥꯇ꯭ꯔꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯣꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯚꯥꯞ ꯇꯥꯕꯗꯒꯤꯅꯤ ꯇꯧꯕꯇꯕꯨ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯤꯕ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯁꯥꯎꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯝꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯅ ꯍꯪꯂꯛꯏ ꯃꯝꯇꯥꯅ ꯄꯨꯡ ꯑꯃꯔꯣꯝꯗꯤ ꯆꯪꯒꯅꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯀꯅꯥ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡꯅ ꯃꯥꯒꯤ ꯇꯥꯛꯀꯗꯕ ꯀꯥꯁꯤꯡꯗ ꯆꯪꯅꯈ꯭ꯔꯣ ꯍꯥꯏꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯤꯕ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯝꯇꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯀ꯭ꯂꯥꯁꯇ ꯆꯪꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯁꯦꯗꯨꯜ ꯑꯃꯠꯇ ꯁꯦꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯝꯇꯥꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯍꯧꯖꯤꯛꯃꯛ ꯁꯦꯗꯨꯜ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯤꯌꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯃꯇꯝ ꯆꯥꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁꯇ ꯆꯪꯒꯗꯕꯅꯤ ꯑꯣꯐꯤꯁꯇ ꯃꯇꯧ ꯑꯁꯨꯝꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯒꯤꯇꯥꯔꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤ ꯇꯟꯖꯥꯁꯤꯗ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯝꯒꯗꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤ ꯊꯣꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯇꯣꯞꯄ ꯊꯣꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯒꯤꯇꯥꯔꯥꯅꯤꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯑꯗꯣꯝꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯁꯤꯅ ꯈꯨꯝꯃꯤ ꯃꯤꯁꯇꯔ ꯒꯤꯇꯥꯔꯥꯅꯤꯅ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯕ ꯌꯥꯕꯒꯤ ꯍꯛ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯕꯅꯤꯅ ꯀꯥ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯃꯣꯠꯅ ꯂꯩꯔꯝꯕꯁꯤꯗ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯁꯤ ꯁꯦꯡꯗꯣꯛꯍꯟꯅꯕ ꯇꯧꯔꯒꯦ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯅꯣꯡꯃꯇ ꯁꯣꯏꯕ ꯇꯧꯗꯅ ꯁ꯭ꯀꯨꯜ ꯀꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯝꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯗꯣꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤना ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ ꯃꯐꯝꯁꯤꯗ ꯄꯤꯇꯤ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤꯁꯛꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩ
ꯍꯧꯖꯤꯛ ꯃꯥꯅ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯃꯨꯜꯂꯒ ꯆꯥꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯣꯠꯅ ꯈꯪꯍꯟꯕ ꯇꯧꯗꯅ ꯆꯥꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏ ꯏꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯆꯪꯂꯛꯄꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ ꯃꯁꯤꯗꯒꯤ ꯄꯤ.ꯇꯤ. ꯃꯥꯁꯇꯔ ꯑꯁꯤꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗꯅꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯔꯨꯝ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕꯁꯤ ꯑꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯁꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯁꯤ ꯍꯥꯟꯅꯗꯤ ꯐꯥꯟꯁꯤꯡ ꯑꯁꯤꯗ ꯌꯣꯠꯄꯤ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯉꯁꯤ ꯈꯛꯇꯗ ꯂꯣꯏꯅ ꯌꯩꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯐꯝꯕꯗ ꯀꯔꯤꯃꯠꯇ ꯊꯤꯜꯂꯔꯣꯏ ꯑꯁꯨꯝꯅ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯑꯣꯖꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯊꯧ ꯑꯗꯨ ꯉꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯄꯤ.ꯇꯤ. ꯃꯥꯁꯇꯔ ꯑꯁꯤꯗꯤ ꯑꯆꯥꯄꯣꯠ ꯂꯣꯟꯅ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯃꯁꯤꯗꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯣꯟꯅ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯂꯒ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯆꯤꯅꯨꯡꯗ ꯍꯨꯞꯆꯤꯟꯈ꯭ꯔꯦ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯈꯟꯖꯔꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ ꯃꯤꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯔꯨꯜ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯄꯤ.ꯇꯤ. ꯃꯥꯁꯇꯔꯅ ꯑꯆꯥꯄꯣꯠ ꯆꯤꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯧꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯉꯛꯅꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯅꯔꯝꯃꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯋꯥꯜꯅꯠ ꯍꯥꯏꯕ ꯃꯔꯨ ꯑꯗꯨ ꯆꯤꯈꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯜ ꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯖꯤꯜꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯒꯤꯇꯥꯔꯥꯅꯤꯅ ꯆꯧꯀꯤꯗꯥꯔꯒ ꯄꯨꯟꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯊꯣꯛꯂꯛꯂꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯡꯃꯗ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯥꯅ ꯆꯩꯔꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯧꯁꯥꯗꯦ ꯇꯥꯟꯖꯥꯁꯤꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯕ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯒꯤꯇꯥꯔꯥꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯔꯨꯞ ꯑꯁꯤ ꯃꯨꯜꯂꯦ ꯃꯁꯤꯗꯒꯤ ꯁꯥꯇ꯭ꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯆꯧꯀꯤꯗꯥꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯂꯥꯛꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯣ ꯁꯥꯇ꯭ꯔ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯨꯛ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯇꯦꯟꯁꯟ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯄꯥꯝꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯆꯧꯀꯤꯗꯥꯔ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯄꯥꯗꯨ ꯄꯨꯔꯒ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯌꯥꯗ ꯐꯝꯂꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯦꯗꯥꯝ ꯑꯗꯣꯝ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯒꯤꯇꯥꯔꯥꯅꯤꯅ ꯁ꯭ꯀꯨꯜꯗꯒꯤ ꯃꯤꯇꯔ 500 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯔꯤꯌꯥꯗ ꯗꯨꯀꯥꯟ ꯐꯝꯖꯤꯜꯂꯒ ꯆꯨꯔꯨꯞ ꯈꯩꯅꯤ ꯄꯥꯟ ꯃꯁꯥꯂꯥꯅꯆꯤꯡꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯃꯁꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯗꯣꯝꯒꯤ ꯊꯕꯛꯇꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯇꯥꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯗꯥꯏꯗ ꯗꯨꯀꯥꯟ ꯐꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯦ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯨ ꯃꯈꯥꯗ ꯆꯤꯡꯊꯗꯨꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯁꯥꯎꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯊꯨꯅ ꯒꯤꯇꯥꯔꯥꯅꯤꯅ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯑꯃ ꯊꯨꯒꯥꯏꯔꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯊꯧꯁꯥꯗꯅ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯄꯥꯈꯠꯅꯗꯨꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯃꯌꯥꯁꯤꯗ ꯀ꯭ꯋꯥ ꯆꯨꯔꯨꯞ ꯈꯩꯅꯤꯅꯆꯤꯡꯕ ꯑꯃꯠꯇ ꯌꯣꯜꯂꯔꯣꯏ ꯗꯨꯀꯥꯟ ꯐꯝꯕ ꯇꯣꯛꯊꯣꯛꯇꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯄꯥꯏꯔꯝꯂꯤꯕ ꯑꯀꯥꯏꯕ ꯕꯣꯇꯜ ꯑꯁꯤ ꯊꯝꯂꯝꯂꯒ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯌꯥꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯁꯤꯅ ꯈꯨꯠ ꯅꯥꯝꯃ ꯂꯩꯊꯦꯛꯇꯨꯅ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯥꯎꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯄꯥꯏꯊꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯅ ꯇꯥꯏ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯣ ꯅꯪꯒꯤ ꯃꯤꯠꯃꯛꯅ ꯃꯗꯨ ꯎꯍꯧꯕ꯭ꯔꯥ ꯑꯉꯥꯡ ꯑꯃꯁꯤꯅ ꯈꯨꯝꯃꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯃꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯕꯨ ꯗꯨꯔꯒꯥ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟꯗ ꯑꯣꯏꯅ ꯎꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯥꯞ ꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯃꯥꯒꯤ ꯇꯤꯐꯤꯟ ꯄꯨꯊꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯟꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯄꯨꯛꯄꯨꯛ ꯍꯧꯒꯠꯅꯔꯦ ꯃꯈꯣꯏꯅꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯖꯕ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯇꯧꯕꯇꯕꯨ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯒꯤ ꯊꯃꯣꯏꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝ ꯈꯜꯂꯤ ꯃꯥꯒꯤꯁꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯐꯤꯟ ꯍꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯃꯥꯒꯤ ꯌꯥꯎꯅꯔꯤꯕ ꯃꯊꯦꯜꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯤꯌꯥꯔ ꯇꯧꯅꯔꯦ ꯃꯁꯤꯕꯨ ꯆꯥꯔꯒ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯑꯃ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯑꯗꯨꯒ ꯄꯣꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯥꯗ ꯇꯝꯃꯨ ꯑꯗꯨꯒ ꯒꯤꯇꯥꯔꯥꯅꯤꯅ ꯅꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯒꯤꯅ ꯁꯤꯇꯜ ꯑꯩꯒꯤꯅ ꯗꯤꯄꯤꯀꯥ ꯑꯩꯒꯤꯅ ꯐꯔꯥꯅꯥ ꯑꯩꯒꯤꯅ ꯑꯥꯁꯤꯛ ꯑꯩꯒꯤꯅ ꯆꯤꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯪ ꯈꯨꯝꯅꯔꯛꯂꯤ ꯑꯩꯒꯤꯗꯤ ꯒꯤꯇꯥꯔꯥꯅꯤ ꯀꯧꯏ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯁꯝꯖꯤꯜꯂꯒ ꯒꯤꯇꯥ ꯍꯥꯏꯗꯨꯅ ꯀꯧꯕ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯑꯁꯦ ꯅꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯔꯕꯅꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯡ ꯑꯣꯏꯅ ꯀꯧꯕ ꯌꯥꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯥꯏ ꯍꯦꯟꯖꯤꯟꯕꯗꯤ ꯐꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ
ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯤꯕꯁꯤ ꯎꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯑꯣꯖꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯗꯤ ꯇꯨꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯍꯪꯂꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯄꯛꯂꯤꯕ ꯎꯐꯨꯜꯅꯆꯤꯡꯕ ꯃꯥꯅ ꯀꯟꯊꯣꯛꯄꯤꯔꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯖꯔꯤ ꯑꯩꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯃꯥꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯉꯥꯡ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯪꯂꯤ ꯑꯩ ꯎꯔꯒ ꯅꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤ ꯚꯨꯠ ꯅꯨꯄꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯗ꯭ꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯚꯥꯞ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯇꯥꯖꯔꯅꯤ ꯃꯦꯗꯥꯝ ꯍꯥꯏꯅ ꯈꯨꯝꯃꯤ ꯒꯤꯇꯥꯔꯥꯅꯤꯅ ꯅꯪꯕꯨ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯉꯥꯡ ꯑꯁꯤꯅ ꯁꯦꯀꯦꯟ ꯀ꯭ꯂꯥꯁꯇ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯅ ꯍꯪꯉꯤ ꯁ꯭ꯌꯥꯝ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯝꯂꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯊꯃꯣꯏꯗ ꯒꯤꯇꯥꯔꯥꯅꯤꯕꯨ ꯎꯖꯔꯒ ꯃꯊꯨꯡ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯣꯡꯗꯣꯛꯆꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯎꯔꯦ ꯃꯇꯧꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯒꯤ ꯌꯨꯝꯗ ꯎꯠꯂꯩ ꯋꯥꯏꯠ ꯕꯣꯔꯗ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯆꯠꯊꯔꯛꯀꯗꯕ ꯄ꯭ꯂꯥꯟꯁꯤꯡꯒꯤ ꯆꯥꯔꯠ ꯌꯦꯛꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯃꯐꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯔꯗꯔ ꯀꯦꯁ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯅ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯈꯔꯒ ꯍꯦꯟꯅ ꯋꯥꯅ ꯍꯣꯠꯅꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯈꯔ ꯃꯈꯩꯗꯤ ꯂꯥꯏꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯃꯄꯥꯟ ꯅꯣꯛꯇꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯁꯨꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯤꯇꯥꯔꯥꯅꯤꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯍꯣꯏ ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯒꯤꯇꯥꯔꯥꯅꯤꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯊꯕꯛ ꯋꯥꯠꯍꯧꯗꯨꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗꯤ ꯉꯛꯄꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯪꯅ ꯊꯕꯛ ꯇꯧꯔꯕ ꯑꯣꯏꯔꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯕꯛꯅോ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀ꯭ꯂꯥꯔꯛꯀꯤ ꯊꯕꯛ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯖꯥꯃꯛꯇꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯣꯏꯗ꯭ꯔꯤꯕꯗꯣ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯨꯕ ꯇꯥꯔꯕꯗꯤ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯅ ꯆꯥꯎꯈꯠꯄꯗ ꯇꯞꯊꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩꯅ ꯅꯠꯇꯦ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯔꯞꯁꯟ ꯇꯧꯗꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯦꯗꯥꯝꯗ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯖꯅꯤꯡꯉꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯗꯨꯃꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯟꯕꯤꯔꯨꯔꯅꯨ ꯃꯔꯝꯗꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯅꯔꯤꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯂꯕ ꯐꯪꯅꯅꯕ ꯑꯃꯗꯤ ꯀꯔꯞꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯂꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯤꯡ ꯑꯁꯤ ꯇꯪꯈꯥꯏ ꯑꯃꯇꯪ ꯀꯛꯊꯕꯤꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯣꯏꯕ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯅꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯟꯅꯈꯤꯒꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯇꯧꯕꯒꯤꯕꯨꯗꯤ ꯑꯣꯖꯥꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯦꯗꯥꯝꯅ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯅꯣꯛꯂꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯦꯗꯥꯝꯅꯕꯨ ꯌꯥꯕꯤꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯦꯗꯥꯝꯕꯨ ꯗ꯭ꯔꯣꯞ ꯇꯧꯕ ꯑꯃꯗꯤ ꯄꯤꯛꯑꯞ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯇꯧꯖꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯌꯧꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯁꯤꯗ ꯚꯥꯔꯥ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯒ ꯊꯦꯡꯅꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯁꯦ ꯑꯣꯖꯥ ꯁꯨꯁꯤꯂꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯖꯩ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯂꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯑꯗꯣꯝꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 63 ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯖꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩꯉꯣꯟꯗ ꯑꯥꯁꯤꯔꯋꯥꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯈ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯣꯖꯥ ꯁꯨꯁꯤꯂꯥꯁꯨ ꯊꯃꯣꯏꯗ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯦꯁꯦꯝꯕꯜꯒꯤꯗꯃꯛꯇ ꯄꯨꯜꯂꯤ ꯃꯐꯝꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯔꯤ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯁꯦꯝꯕꯜꯒꯤ ꯑꯅꯧꯕ ꯐꯣꯔꯃꯦꯠꯁꯤꯡ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ ꯀꯥꯡꯁꯤꯅ ꯍꯦꯛ ꯈꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯂꯝꯄꯥꯛꯁꯤꯗ ꯄꯨꯟꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯏꯁꯩ ꯑꯃ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯃꯗꯨꯗ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯗꯥꯟꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯗꯥꯟꯁ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯁꯤꯕꯨ ꯋꯥꯔꯝ ꯑꯞ ꯁꯣꯡ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯏꯁꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕꯗꯒꯤ ꯏꯁꯩ ꯑꯃ ꯊꯥꯔꯛꯂꯦ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯗꯥꯟꯁ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯈꯔ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯗꯥꯟꯁ ꯇꯧꯅꯈ꯭ꯔꯦ
तौरीब थौंगसिदा आंगांसिंगसिदा हराउनबुदा लोइख्रे असुमना मेदाम गीतारानी ने इसै थादुना आंगांसिंगसिबु डांस तौलिबगी मरमदी आंगांसिंगसिना हराउ हराउना स्कूल लाकनिंगनबगीदमक्ता तौरिबani मसी मतुंगदा गीतारानी मखा ताना लाउरी हंदक्तगिदी संडे नुमित्तसु स्कूल ओपन तौरगा थमगनी असुमना हरकुसदो ओजासिंगसिदा हेने हेने मथा सानाख्रे गीतारानी मखा तारी संडे नुमित्तुदा स्कूल कारक्तबा यारोय हाइबा रूलदी लैते तौबुदबु आइदी संडे नुमित्सु अदुम स्कूल दा लाकनी करिगुम्बा नखोइना खोइदा टैलेंट सिंग लैरबा हाइबदी इसै सकपा डांस तौबा अमदी ओइनिंगबा महेक ओइबि आइ मदुगी मरमदा करिगुम्बो हंगसिंग हंगनिंगबा लैरबसु सेदे इथोलबा मतुंगदा आदा लैरबो बॉक्स असिदा थादरमबा यागनी मसिगी ममिंग संडे बॉक्स हाइना कौइ मसिबो अखोइ म्याम पुनसिलगा सेलिब्रेट तौगदबनी नुमित खुदिंगी ओजा मममना स्कूल असिगी डाइट पुंबा पुगदबनी मदो नुंगती नुमित खुदिंगी चेंज तौगनी सुकनगी ओजा मखक्तना मागी नुमितुगी ओइना हेक थोकलिबा इवेंट खुदिमक मैनेज तौगदबनी करिगुम्बा असोइबा अरानबा यावरगदी नुमित अदुदा ड्यूटी लौरिबा ओजा अदुना डाइट खुदिमक पुगदबनी असुम हाइरकपसदा मफमसदा लैरिबा ओजासिंग सिगी थमोइदा करिगुम्बा पाखतनबमदी फावरबनी हौजै गीतारानी मखा तारी फरे हुजिक आइना हाइरिबा वाफमसिंग सिबु मयाम सब मानन लाउमिनसी माना लाउदुना हाइरी यामना हराउ हराउना खुदिमक तमसी पुलप अमत ओइना पुनसिनदुना तमिनसी थौना लैना तमगनी संसार पुंबदा अखोइगी थौना खुदिमक उटकनी असुना मान लाउरिबु खुदिमक पु आंगांसिंगसिना मतुंग इनदुना लाउरिबनी तंजासदा स्कूल गनकन लैरिबा लंबीसदा कारम थौरई मसि मनुंगदा रामालिंगम कौबु नुपा अमा याउरिबनी महांगना सु स्कूल की कैंपस मनुंगदा लाउरिबु खोंजेल सि लोइना तारे मसि ngaktuna माना यामना मुन्ना तारगा लैरिबनी मयामदा भापताना भाइजरमगे मफमसदा लाक्लिबु नुपासिंग ममिंग रामालिंगम गौई महागसी लमदम सिगी ओइना हांगलिबा प्राइवेट स्कूल कया अमगी मपुसु ओइरिबनी अदुगा खोनीगी पोथोक पुथोपगी कंपनी कया अमगी मपुसु ओइरिबनी स्कूलिस्ट चनरिबा फजरबा नीति नियम सिंगसि उदनी माना ngaktuna मुन्ना येंगलगा लैरिबसी मसिगी मतुंगदा रामालिंगम हारिबु नुपासी मागी एमएससी हारिबा कंपनी सिगी ऑफिस दा यौसिलगले माना ऑफिस मनुंगसिदा संगसिलकपदा हाना ngaidun lerma nupa amna good morning sir haidun hawali aduga ramalingam nadi karimata khumlamdana sangki तंजासदा मागे असिस्टेंट नसना हाइरी सार अखोई योइना बेलमपति हारिबु मफम दुदा प्राइवेट स्कूल अमा हांगदोकलिबनी महागसे बेलमपति हारिबु मफम दुदा लैबा गवर्नमेंट स्कूल अमगी ओजानी माना ओजा ओइरिबा गवर्नमेंट स्कूल दुदा तमलंबा अंगांग तारानी थोय अखोई प्राइवेट स्कूल दुदा ट्रांसफर तोहलखिबनी मदुगिदमक्ता कमीशन लौननबा माना मफमसदा लाक्लिबनी रामालिंगम हाइरी अदुनीदना नंग तौरिबा थबक अदु यामना फबा थबकनी मागिदमक्ता 15% की कमीशन पीखो मरमदी माना नुंगाइना लैबा तारबदी अखोइसु नुंगाइना लैगदोरिबनी मसे हारमनगा महाका मनुंगदा संगसिनख्रे असिस्टेंट नुपासना मागी मनाक्ता संगसिलक्तुना माइनिंग कंपनी सिंग दुगी रिपोर्ट नि हाइदुना फाइल अमा पिसिलारे तंजासदा रामालिंगम हाइरी ngasi aina lambida lakpa matamda government school dagi anouba khonjel ama tai maramaduna madugi anouba oza adu kanano haibuduna nga thigalagadamani nupasna satke to woman amuka hna kauduna hairi mafamaduda atopa miyoi amata thaganu nangna samak chatlaga yengthokadawani aduga nakalamadana school campus manung ista car ma thaujelli aduga di mafamsda laklibasi makhoigi lammasigi MLA oiramle kadaino nang haibunu piado haiduna masanu pada hangni masanu pana khudon bitinduna tu adha leire haina tagli mamangda Geetarani ni surup thai haiduna mullubuda shauna aigi ipadu kanano haib masa khangta male haram bangang aduni mafamsda leiri basi MLA na Geetarani gi manakta sangsilakthuna yamna mukhaina kawra hairei madam nang sira anubu principal oina mafamsda lai hairibase aina mafamsda laktribu makhaidi isanu pabu school le sanghalloi hairibasi shumra ai kanano haibasi nang masa khanglabra ai se mafamsigi MLA ni aigi isanu pana government school list tamlibagi maramdi freedom phangnabagi namaktani mana hek pami haiba thabak singdo aina loin tawhul mangaktani mangonda ayet papan mata ina piba pamde ningthogum thamliba isanu pani tension leitana laik tamhanba pamadagi aina government school list tamhalibani aduga nangna karina thik leiduna khoi gi thakta wangang libana Geetarani ni khumlai ningtamba haibsigi mingda phattaba lambi da khudong chaba lawudaba nate ningtamba haibsidi ikai khumnabaga loina na aphaba lambi de sinagadabani tawagi budi nangi nasanu pagi mara laite mapa oiriba nangna di mathong chadraga nasanu pa di matau karamda phabangangani asuna harkuda MLA si shawningba madi ikai bu suphawre Geetarani ni makhatari aina tawningbadu tawgani nangna ingonda kari tawbungam mono haibudu yenge aduni amathuna mafamsdagi sakro mastigi MLA sna shawn lawduna hairei nangna singnariba si karatano jaga si aigini haibsi nangna kawroidabani masida Geetarani na mafamse aigi school ni maramaduna aigi hak shawn leiribani MLA na nangbu school listigi aina tangthokpungami adu man hari wafamsida Geetarani na karimata thausadana no phet toramnaga school lomda sangsinkhre masigi MLA sna masanu pada onsilaga school list nanga tamlugi darkar laite masigi school list natrabasu atopa chamarom lairi nanga tamning mafamda tamba yagani masi haraduna makhoi imung munung sisakre tobudu tanjasta Geetarani na onsilaktuna zero haina laurle nanga se zero phangda matik chaba mini masi haraduna MLA gi masanu pagi manakta sangsilaga hairi aina hari wafam se achumba makini nanga se zero ni asuna harkuda MLA gi imung munung sing siloina ngaknare amadi thamoi dei kai bu siloina phaunare Geetarani makhatari nangi papa gi mingsi na banatana nangna kari tawbungam kharage karigumbada nangna top oiba ngamba yaukhrabara competition amada hekta nang se reward phangba yaukhrabara adu mana hangli wahangsde MLA gi masanu pasi pakhumung ta piwa ngamre
Geetarani makha tari nangi papa gi ming sizinaba tawdana nasagi oiba karigumba khara tawba ngamlaba matam aduda nang ngasi mai pakpa ngamba oigadoribani nattaba tarabadi napunsi suba zero da adum leigani natik leijiragadi karigumba khara tawruga udlu aduma tawruga mingchet purukpa ngamba tarabadi nasagi thamoidusu nasana chawthoksaba ma soidana phawragani adubu nangna adumna tawba ngamloidaba oiragadi karisu kanaroina punsi do maramadona lairik tamba tokthou school astigi yama thuna thokro asumna harikudagi MLA gi machanu pasi mapagi khut asi kanthalamaga school gi ka manung lomdoina sangsinkhre mapana di school lomda sangkhidana magidamta hai adu mana tadana adum sangsinkhre hojai Geetarani na mangona munni yengduna leramnaga masu school lomda sangsinkhre hojai MLA si ikai bu chop nangduna lehore mathangi sindana madam Geetarani si mahausa mana hek tongbo auto si tongduna laglibani driver sna hairi nong khaki manung da nupi do adu kibatik maming chatpa haibdu oikre misda Geetarani na adom na haibiri nupi do kana no haina hangai driver asna kanabu oiruni nakhoi gi school da nong na principal oibi nupi du gi maramdani aina phongdok jari masi auto driver asnadi magi auto da tongli nupi si school gi nong na principal oibi nupi aduni haibasi khangmanate maramadona mana sumnu phongdok libani manam khatari nupi do thongna lingje napan dana pik thali aki bu masela mata pakte haiduna aina tai nong ma khaki manung da mayam sigi phibam soali haibagi paw aina tarawani opposition party gi MLA gi machanu pasu nakhoi gi school adu da tambani MLA aduna machanu pa gi damakta principal adu ngang na bagi damakta chalui hai adubu ona tainabada MLA adu oina principal na chairaga tangthokre hai asumna auto driver sin hairi wafam singsda Geetarani su yam nogli driver sin makhatari tobugi budi nupi do nauna thabak tawrukpada ngairi bagi aduma tawribani makhata na adum yengbiu khara lerega di atei oza sing adu chap marana lichat hongkhraga dabani nupa si wafam singsda madam Geetarani na wadi ngangdana no phet tawduna dum lai masing matung do leli si numidangi matamni hojai Geetarani na whiteboard asida mana tawrkada thabak singi chart sing ithokli mathangi sindana school da mu ulagle ngasi si school gi angang singi mama pasing school da loina kokhatuna meeting tawbugi program ama Geetarani ni sillibani maramaduna maphamsda angang singi mama mapa loina yokshinaragle tanjasta ramalingam haribunu pa duge assistant waribunu pa su school list kari kari thabak thoram sing chatharibuno haibudu khangdokna bagi damakta angang singi guardian chadun laglibani tanjasta nupa amana hairi anoba principal nupi isna angang singi mama pai khoibu maphamsda loina meeting gi damakta kaukhali aigi oiba motadi masi karisu kana daba thabakni ai khoina sujaga daba thabak sing adu tok toktuna matam magna maphamsda lagli si kana roi tanjasta Geetarani suma khoi myam mamang tholale maphamsda leribu nupi sing sna hainari yemu handaki anoba principal nupi isdi setpada nupi police ki mahung mani aduna ni mana yam tamthiba misak moiri basi hojai Geetarani na mayamang sta leptuna khurumduna hairi lakpiriba mipung khudimuk putaram noksari aigi ming Geetarani tanjasta nupa amadi phone do wari sanaba lepte masdagi Geetarani mangona munni yangpatagi pakhatuna wari sanarim libusi tokre hojai Geetarani na hairi maphamsda lakpiribu khudimakna school asiga yam naksina ba mari thamna de hebse ai khangi matam kuinadagi makhoi gi masasingbu schoolist da tamhanduna laklaba singnadi soidana khangbirangmani nahandagi ngasi phawda kari kari ahongba sing schoolist da lakrabano haibadu aduna yaragadi madugi maramda wafam kharadang phongdokpi nupa amana hagulaktuna hairi karimata ahongba leite madam nahandagi oirakliba phibam adumak ngasi su adum lairi Geetarani na adu oiragadi asumna oiheliba sigi maram kananani haina dom khanbibage nupa ma hagulaktuna MLA amadi MP na su school sibu chawkhanaba kariguma thaba amata tawbide nupa mu hagulaktuna officer sing na su school se oriba problem singi matang da report amata thangat piba tawde nupi mu hagulaktuna mafam sigi government amadi system na kariguma kanaba thaba amata tawbide masdigi Geetarani onsin dur hangi nakhoina di kari kari kanaba thabak sing tawbu yaukhrabage nakhoina tamliba school adugi dimakta yai phanaba kari bu sinba yaukhrabage sahar singda laiba mandir singbudi aikhoina painting tawbiba semjin sajinba tawbiduna machu mamen thokna phajahanabagi dimakta semgat sagatpagi thabak sing lepa laite tawbudu sarkar nadi mandir sing phajahanabagi dimakta thabak thauram amata paikhalakpa laiba nate mandir singbu phajahliba aikhoi miyama tawbu thabakni masdigi meeting tari miyam sina man hari wafam si sumi haidun ngangna baurale nupa ma hugulaktuna mandir haibasigi school gadi khetnai makhoi ni di manaba yaroi masdagi Geetarani na mandir dagi school ne hena sengpham tholibani oza singki phamthola haibasidi ishwar dagi suena wanglibani asona man ngangli wafam sing sitabada ramalingam gi assistant oribu nupa sigi thamoi thaso apian mama pokle Geetarani makhatari mandir singbu sembat sagat nabagi damakta di micham praja sing isna thamoi sengna magi leijaba sing dan tawduna kathoknari aduga school gi damakta di kari gi damakta dan tawbu ngamdribano mandir khakta natana atopa posak singi damakta su thamoi senga dan tawnana bagi damakta sem sabiragadi ahongba kyama purakpa ngamgani school singbu mandir ga chapana phajan bangamga doribani school khakta nate leiriba toilet sing sisu phajan bangamga doribani masigu wakhalon sing se isa gi thamoi nungdagi thadorakadabani thabak sudana nomagi sara tanjariba sinmi singi macha kya amasu school list yauribani ayama matamda makhoi macha singbu paisa talhana bagi damakta thabak suhalingai school sang naina kahan birakte aduna aina haijari yari makai angang singbu sinmi ohenbiganu makoibu ningtabna laik tamhanabagi damakta honabigadamani ningthunga laik tamba ngamjadraba angang sing adugi damakta khanbiraga mayam puna tholoklo aiga khusamna duna chatminasi
मागी ngamjaba mateng pangbiyu asuma tawru matamda khunai si sap manana chawkhat minaba haibadu oigadoribani adu erbadi isa isa gi isa singsu loina chawkhatpa purak pangamlagani masing matungna Geetarani na parents alumni funding haina mingthonba donation box ama khinduna thamkre box asi manungda ahan boina mara paisa thada ba hore masdagi leiriba mipum khudimakna magi ngamjaba paisa sing box asi manunga thadanari masing matungda Geetarani na PWD gi office ta call tawsirale officer nu pas na man hairi call tawjiraliba AC Puthurgi government school gi principal ni ngasidagi sahi mari romasda school gi thadarakba phansingdi loina si nei haibagi report lai तबुदबु स्कूलस करीमत सेमगत छागतपगी थबकति लैते मरमदुना आइना हाइजरिबसिनी यामथुना हयेंगमक्तदगी थबक हौबिगदबनी नतबा तारबदी स्कूलस लैरिब छात्र खुदिमक लोइनना PWD गी ऑफिस ममांगदा लाक्तुना धरना फमगनी असुन हारमलग कॉल सि कक्तखरे हौजिति थबक तौदबा याररोय हाइबसि ऑफिसर नुपासना सुखांगले मथंगी सिंदना PWD गी माइकेदगी स्कूलसिबु नौना सेमजिन साजिनबगिदमक्ता चावरबा गारी सिंगबदी मेचिन सिंग थादरगले अदुगा स्कूलसिगी लैरिब छात्र सिंगसु हानदगी मोतुन लैरिब स्कूल गी कैंपस मनुंगसिबु सेंगदोपगी थबक सिंग तौरी टेक्तुन लेरब गेट सिसु सिंदोखरे किंथरब फेंसिंग की सरुकसिंग सिसु नौना चेक हापसिनदुना चनसिनखरे मतौसुना अते एकाई खुदिमक लोइन सेमजिलब मतुंगदा याम फजना मचु सिंग तैरी फजरब पेंटिंग क्या मसु येक्तुना थमले Geetarani na स्कूल की आंगांग सिंग पुंदुना मनुंगसदा उ चार अमदि लै चार न सिंगबसु थाजिली स्कूल सिगी टॉयलेट न सिंगबसु हौजिकति यामना फजन सेमजिनखरे आंगांग सिंग साननबगिदमक्ता प्लेग्राउंड न सिंग सेमजिनखरे मतौसुना हौजिकति स्कूल से अदुकिमति फजबा हाइबदु ओइखरे नाकलमदना रामालिंगम हारिबु नुपासना सु पाउ खुदिमक लोइन फंगले असुमना गवर्नमेंट स्कूल मना अहोंगबा चावखटबु पुरकसदा मादि शाउनिंग पोलिबनी माना हाइरी नुपी अदुना मरम ओइदुना स्कूल अदुता यामना चावना अहोंगबु पुरखरे अदुगा अखोइगी स्कूल सिंगी ओइना था तरुकी मतुंगदे एडमिशन हौगदरिबा नत्रा अदु अरगदी अखोइना याम थुना पांगथोगदबा थबक अमा लैरे मदुदी चावरबा बैनर अमा सेम अदुगा मखोइगी स्कूल अदुगी गेट मेयादा थेलु अदु अरगदी स्कूल अदु तमलिबा आंगांसिंग अमदि ममा मपासिंगना बैनर अदु उरगा अखोइगी स्कूल गी मरमदा सोइदनमकी मखोइदा वाखल खलकनी अमदि एडवर्टाइजमेंट सिंग उरगा अखोइगी स्कूल सिंगदा मखोइगी मचासिंग अदु एडमिशन तौननबगी तमक्ता सोइदन पुरकदरिबनी अदु अरगदी मदुगी प्रिंसिपल नुपी अदुना करिसु उपाय मत लैररोय मसायरदुना मागे असिस्टेंट नुपासु थादोखरे मसिगी मतुंग उलेलिबसिना नुबिदांग मतम Geetarani na माना मखाताना तौगदब थबकसिंगी मरमदा वाखल सुंगली मथंगी सिंदना स्कूल दा मुलगले इंग्लिश की वजा मना छात्रसिंग से इंग्लिश ताकपीरी तंजास द मेदाम Geetarani सु अंगांसिंग सि मरकता क्लास मनुंग इस फमदुन लैरिबनी ओजासनी याम कॉन्फिडेंस के लोइना लाउदुन हाइरी एम इज आर वाज वेयर सेल बी विल बी हाइरिबा फॉर्मूला सिंगसना इंग्लिश ngang ननबगी दमक्ता ख्वाइदगी चंबा आराइबा फॉर्मूला अदुनी तंजास द Geetarani ना होगलक्तुना सार आई वाहंग अहुम खक्तंग हंगजबा यागदरा असुन हारिपदो ओजानु पासी पाखटप मदि फावरे अदुगा हंगबियु यागनी हाइरी Geetarani na is this the easy formula to speak English हाइबदी इंग्लिश ngang ननबगी दमक्ता यामना लाइबा फॉर्मूला अदु मसिरा हाइन हंगमनी मसदो ओजासना होय चुमी मैडम मसिना ख्वाइदगी लाइबा इंग्लिश ngang ननबगी फॉर्मूला अदुनी मसिबु कवि ग्रामर हारिबस मसदगी Geetarani na why don't you speak in English हाइबदी करिगी दमक्ता अदु ओरगदी इंग्लिश तो वांगांग द्रिबनो हाइबनी मसदो ओजानु पासना आई इंग्लिश पाबसु ngami ibsu ngami तबुदबु इंग्लिश तो वांगांग बमक्ति इंगोंदा अवाब खरा ओय Geetarani na हाइरई नुमित निफुनी मनुंगदा सुकनगी पुंग अमा खक्तंग इंग्लिश की क्लास तौरगा इंग्लिश निंगथीना ngang ngamlibani अदुबु मफम असददी सही तारानी थोइ रोम स्कूल इस तमलबसु इंग्लिश निंगथीना ngang ngamdribani इंग्लिश ngang थोकदा मखोइगी थमोइदा कीबो फावी मसिगी मरमदी मखोइबु इंग्लिश ताकपीरिबो ओजा अदुना इंग्लिश ता वा ngang ngamde मरमदुना तौरिबु खुदिमक से ओजा सिंगिया सोइबनी अदुना आइना नंगोन नुमित कुंथ्रानी गी मतम पीरबनी करिगुंबा हारिबो मतम सिगी मनुंगदा अदोमने इंग्लिश ngang ngamदबा तारबदी अदोमगी मथक्ता क्वालिटी चेक तौननबगी ऑर्डर अदो आइना पीगनी आइना हारि वाफम से दोम हप तारेको मरमदुना नुंगतीगी लाइरिक पाबियु असुना हारमलग Geetarani सि मपान थोखरे इंग्लिश की वजा ओरिबु नुपासे हौजिक यानो पाखटना लेहोरी अदुगा हौजिक नाकलमद उललिबसि मैथ्स की टीचर न लेरिबा कासदनी मफम असदा सु Geetarani ना वाहंग अहुम खक्तंग हंगजेगे हेदन खुथांगखे ओजासिना हंगबियु यानी मैडम हाइना फोंदोली Geetarani ना मैथ्स द ख्वाइदिगी मरु ओरिबु वाफम सिंग सि करिनो ओजासिना नोक्तुन खुमी तिनसिनबा खाइदोकपा पुरीबा येनबा असि खक्तनी मैडम मदुदगी हेनबदी करी करिनो हाइदन Geetarani ना हंगी अदुबु ओजानु पासी खोंजे ललत तौदुन पाकुम पीबा ngamdre Geetarani na makhatari मैथ्स यावदना कंप्यूटर हाइबसि ओइथोकपा याबा नते मैथ्स यावद्रबदी रॉकेट लॉन्च तौबुसु ngamloi घरी अमगी कथा फावो मैथ्स की हिसाब त चलिबनी मैथ्स यावद्रबदी साइंस हाइबसि ओइथोकपा याबा नते मरमदुना अहान बदा ओजा ओरिबा दोम हाना फजना तमखिगदबनी मदुगी मतुंगदा छात्र सिंगु ताक्तिगदबनी असुन हारबदो ओजा नुपासि वा मसेरमता ngang ngamdana Geetarani bu muni yengdun lei होजे Geetarani makhatari थामगी मतम आइना दोमदा पीरी मतम सिगी मनुंगदना साबु सेमदोकसबा ngamdrabadi क्वालिटी चेक की ऑर्डर आइना पीगनी मसे हारमनगा अतोप सब्जेक्ट सिंग ताकलिबो ओजा सिंगी बनाक तबुक संगसिनदुना मथंग मथंग चेक तौबा हौखरे माना हाइरी ओजा सिंगना मसा मसाबु अपडेट तौबा ngamdrabadi छात्र सिंगबुदी मतौ करमना अपडेट पीगदरिबनु मसी मतुंगदा लैब त संगसिलक्तुना एक्सपेरिमेंट पाकथोलिबो ओजा स माना हाइरी अदोमना लाइरिकती येंगले एक्सपेरिमेंट तौबा नत्रबदी नसाना तौजबा ngamde अदुनो मतौ करमना छात्र सिंग सिबु ताकपीगदरिबनु
ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯟꯇꯤꯁ ꯑꯣꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯁꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯤꯁꯇ꯭ꯔꯤ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯨꯅ ꯆꯩꯁꯤꯜꯂꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯃꯃꯥꯡ ꯍꯥꯛꯇꯛꯇ ꯁꯣꯏꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯝꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯩꯁꯤꯜꯂꯛꯄꯁꯤꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯈ꯭ꯔꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯅꯪꯅ ꯍꯦꯛ ꯍꯥꯏꯈꯤꯕꯗꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯈꯛꯇꯅ ꯃꯌꯨꯝꯗ ꯅꯣꯠ ꯁꯦꯝꯅꯕꯅꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯗꯤ ꯅꯣꯠ ꯁꯦꯝꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯣꯠ ꯁꯦꯝꯕ ꯍꯧꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯨꯝꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯅꯧꯕ ꯂꯥꯛꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝ ꯑꯗꯨꯅ ꯏꯃꯥꯗꯁꯨ ꯍꯣꯝꯋꯥꯔꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯖꯤꯟꯗꯨꯅ ꯅꯁꯥꯒꯤ ꯇꯧꯒꯗꯕ ꯍꯣꯝꯋꯥꯔꯛꯇꯨ ꯇꯧ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯎꯏꯗꯨꯅ ꯂꯩꯔꯝꯂꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯈꯝ ꯊꯤꯜꯂꯨꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯗꯨꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯔꯨꯝꯗꯅꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯨꯝꯗ ꯄꯥꯟꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯉꯛꯅꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯄꯤꯇꯤ ꯃꯥꯁꯇꯔ ꯑꯣꯏꯕ ꯑꯣꯖꯥꯁꯤꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯍꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯅꯈꯣꯏꯗꯤ ꯗꯁꯥ ꯇꯥꯔꯦꯗꯣ ꯑꯩꯗꯤ ꯄꯤꯇꯤ ꯃꯥꯁꯇꯔ ꯑꯣꯏꯕꯅꯤꯅ ꯂꯝꯄꯥꯛꯇ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤꯁꯨ ꯗꯁꯥ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯅꯪꯉꯣꯟꯗꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯔꯅꯤ ꯑꯗꯨꯕꯨ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯉꯥꯡꯁꯤꯡ ꯆꯣꯡꯐꯟꯗꯨꯅ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯍꯋꯥꯏ ꯆꯅꯥ ꯑꯉꯧꯕ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯃꯥꯕꯨ ꯎꯕꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯥꯒꯦ ꯇꯧꯔꯝꯂꯤꯕ ꯍꯋꯥꯏꯁꯤꯡ ꯑꯁꯤ ꯐꯨꯔꯤꯈꯥꯎꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯄꯤꯇꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯝ ꯁꯥꯟꯅꯔꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯣꯡꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ 1 2 3 ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯣꯡꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯥꯅꯥꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯑꯩꯒꯤ ꯆꯥꯅꯥ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯄꯤꯇꯤ ꯃꯥꯁꯇꯔꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯤꯇꯤ ꯇꯥꯛꯄꯤꯔꯤꯕꯅꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗꯗꯤ ꯑꯩ ꯃꯤ ꯑꯃꯇꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯣꯡꯂꯒ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯋꯥꯍꯪ 3 ꯈꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ